अहानबदा मरुइबा पाव मैना इम्फाल ईस्ट की मनुंग सन लेबा थाना पोपीदा ममांग ngasi amu kuki militants na akan mamong na bom yauna Landasilakhre myam puna noba update makata na ngaminasi Manipur top channel ki maikai digi maruibi I pausing myam na thamjigi ahanbada kangla paw digi lago saraga kangla paw editorial myam na thamjigi ahanbada Kotu unlawful organization lakthukna batakshin giba Committee on Tribal Unity Kotu asi unlawful activities prevention eki makada lona yadaba organization amani haina lakthukpaga loina makoina miyam na apan pi duna crime thukan ba yaba thabak sing tawriba sigi mathakta Akanba logi thabak lakhotpina ba November 3 liangmai naga council manipurna India ki president memorandum pisingkhre liangmai naga council manipurna kotu bu unlawful activities prevention eki makada lona yadaba organization ni lakthukna ba India ki president da aiba sirol pisin kibasi makoina miyam gi mathakta sathariba ka hen thabak sing aduda khang mangamdabadagi wakalakhibani lawi liangmai naga council manipur na kotu gi mathakta action lakhonaba taksilakthringa gi mamangda manipur laingakna central government gi maphamda hana khanganduna action lakhonaba thorang lakhotlamnabadi mathau masak khangba laingakni haina miyam gi apian boirangani liangmai naga council manipur gi president Masun Dobona Kuyek Pi Duna India ki President Draupadi Murmu da Pishin Kiba Memorandum Maduda Yauriba Warol Singdi Indigenous Liangmai Tribe asi India ki Constitution Scheduled Tribe Order Amendment Act 2011 ki makada Scheduled Tribe oina recognize tawduna kumja English ngani taragani thoigi March kunga treta Manipur Gazette number 838 da publish tawkre Liangmai community as Manipur ki Tamenglong Senapati Kangpopi None amasum Imphal West district ki mafam singda khulsa marom na khunda dun saurangna mikok masing lising humdrarum lei Liangmai miyam ki khwaidigi maruiba cultural event si Sagangi festival haidibasini thauram sai khuding October 13 da pangthui kumai si Manipur lenga na su masak khangduna sai khuding October 13 si restricted holiday haina thui Say Sigoina festival is Senapati Village the Pangtunava Thorang Tauri, Adubu, say Sig October Kungamapanda, Kotugi General Secretary, Lanmilun, Singshina, Manipurgi CMN Berena, Maki Cabinet Minister, Singaloina Senapati District, Saruyabalak Pipesi, Trespass Tawani, Loina Kudong Tiningai Oiva Amadi, Miamu Kweran Kusaunahan Batao Amanihaina, Awang Bataki, provocative statement Toki. Masida sunatana CM gi khongsat asi koki majority area da namphul sanction ba oina thoktuna masina disturbance pi duna liangmai miyam da hakthingna ki hanbu oigani haiki statement asi miyam bu lana lamjinga da boy masina mapam masida lairiba liangmai community singi tangdu leitaba unity amadi cultural heritage da direct threat pi bin hana lawi kotu gi thawong asi liangmai naga koki amasum atopa community singi marakta conflict thoknaba madi tension lehanaba singsep thabani lawi liangmai naga singna kangpopi district asi makoi gi mapa mapugi central homeland ni khalibani aduba hawkiba sei kya sida Myanmar gi sangsilakpa illegal immigrants sing laisilakpadagi district asi kotugi influence lamasigi ayam saruk makoi gi ni haina claim tawkre kotugi influence sina mapamadugi demographic balance kehan badanatana deforestation illegal timber logging Poppy cultivation singba tawbadagi environment sound sapu ma piduna climate change to kale kotuna liangmai naga sing satharakli bamadi singnarakli ba thawong singna mafamasida koki na MLA adumak oibanina liangmai kanglubasi leibaki supa thorangi scheme amadi khudong saba sing khara khaktang phangwadagi awaba kya mayukna hali maram sing asi leibana India government kotuna satharakli ba loan yadaba thabak sing asi gi mathakta khudaktagi action lakhatpiyo unlawful activities eki makada kotu asi lona yadaba organization amani hana lakthokpiu haibasini liangmai naga council na India ki president memorandum piduna kotu hairibu organization asi unlawful organization haina lakthokna batakshiliba asi thenglabasu thengna asumba khongthang oibana hiramasi gi matang na Manipur lenga ki mekedigi su athubuda miyeng sangkham thui kotu gi khuzul thorang amadi makoi gi influence ki thamakada illegal migrants in kuki zau narco terrorist na Manipur gi miyam maru oina mitei singi mathata landa aduna mitei miyam hatpa yung kai mai thaba madi apundagi saktam thukaina ba terrorism gi oiba war crime sathi haiba khanglabusu lainga na terrorist ne madi lon yadap organization ni hana lakthokta basi laibak thibani yumdang bana kainaiba lawmapu yong na tanbagi thawong sa tharakpadagi khangmangamdraba liangmai naga council manipurna masagi saktam ngaksana ba
O2 unlawful organization laukthoknaba taksilakpada lengana ngakpham thokti haiba kangla pau gi editorial myam thamjari makhasa tarakpo ina topa pau Donald Trump na immigration thingnaba khongtang paikhalakadoriba sina Indian American million kya da khudong sadaba mayuk na halagani US ki president election na mai pakraba Donald Trump amadi ma ki running mate oiriba JD Vance na election gi campaign chatakhiba matamda illegal immigrants gi mayukta Akanba khongthang sing lokhatkani haina thajaba pikibadu thabak oina pangthoknaba khongthang paikhalakhiba matamda America da laiba Indians American million kaya da khudong sadaba mayuk na halagani haina pawgi source amagi matung ina phongdorakli America da pokpa miyedu by birth oina lebausigi citizen oina bagi damakta naturalized citizen ama oigadabani makhoi sing aduna lebausida American citizen oiba matamda makhoi gi masa masu sing adu citizen oigadoribani Donald Trump gi makedigi naturalized citizenship thingna ba khongthang sing paikhat kani haina election gi campaign gi matamda wasakhiba laikhiba aduna mar moiraga Day 1 gi matamda makoina khongthang adu paikhat kani haina thajaba pikhiba laikhi Donald Trump amadi maki deputy gi phampai ga doriba JD Vance na immigration issue sigi matangda kumna yingsinbagi thabak paikhalagani makhoi ani na US ta sarkar paiba matamda khwaidi ihan hanba paikhat kadaba thabak thoram singi manungda laiba asida lairiba immigrant singbu takthokna bo khona ba haibisini haidi Donald Trump na pangthokiba rally khudingmakta on day 1 da khwaidi gi sawbu in America gi history da deportation gi program asi hawgani haina thajabari masina US immigration gi policy da asauba ohongwa malakhana bigi thaurang adu paikhat kani haidi Donald Trump na illegal immigrants singbu takthokna na ba khongthang sing paksana paikhat padana tana makhoi gi mathakta legal oiba process na singba lokhat kadori haidi Donald Trump gi campaign gi website ta phangkiba document gi matungina di magna president gi pham hek pai bigi ahan manumita immigration thingna ba executive order ama sign tawgani hairibani order asigi makhara federal agency singbu mama mapa oibasing US ki citizen ohengadabani haibigi wakhum thamni natragana makoi singadu gi mama mapa singadu niyam sumna citizen ama oiba natragana niyam sumba permanent residence ama oigadabani masina automatic oina US ki citizen oirakna bigi lambi phatli haidi Donald Trump na paikadoriba immigration thingna bigi khongthang asina maram oiraga hauji America da laidiba Indians Americans million kyabu laiba atudagi tanthurakpagi khudong sadaba mayuk na halagani haidi India gi naha oiriba miwe million amagi tangkhairom henbadi US da mai masing tam natragana thabak tawnabagi damakta satpa lairibani adubu makhoi sing adu citizen phangdringai mamangda sikhibi yabagi khudong thibatu wangna lairi haidi masigi sumathakta Indians Americans sing asina pokpa angang lak ani makhairom henbagi maraibak citizenship phanggadra natragana phangmangam roidra haibasi tammangamdaba phibamda lairi Nakalamaromda Donald Trump na lauriba naturalized citizenship thangnabagi warep asida legal experts singadi taraga mari sube MMN violate tawbu oibana unconstitutional oi haiden su pawis ta makhata na phongdorakli atopa pawmana Israel army na kha thangba Lebanon na leba UN gi santi ngakul lanmi singi position da amang ata thuwale hari kha thangba Lebanon da leba UN gi santi ngakul lanmi singi position da Israel army na attacks thaduna amang ata thuwale haina UN gi santi ngakul lanmi singi mekedi gi phongdorakli sagol sunamita thokiba incidents asida Israel army na kha thangba Lebanon da leba UN gi santi ngakpi lanmi singi position da attacks tharatuna amang ata thuon khibani haina United Nations Interim Force in Lebanon gi mekedi gi pikhibi statement amada phongdokli Israel gi army na asigumba atopa incidents taret ama thuon khibegi thauduk laikhrabani haidi Israel army na atamna na UN gi santi ngak lanmi singna laidiba position aduda nongmai amadi bomb kapsinduna amang ata thuwalakhibani nomai kapna khibegi crossfire na amang ata adu thokibana ti haidi Israel na khathang Lebanon da laidiba Iran na sokotpa Hezbollah movement gi mayopta ground offensive setduna lakli masida excavator amadi bulldozer ama sejunaduna UNIFIL gi Rasnakura da liba position adudagi khariba phaklang sing adusu thugaiduna ama ata thuwalari Saliba sayol ani gi matam asida Blue Rebel ani amasu lauthoktuna ama ata thon khibagi thauduk lei haidi Blue Barrel asi maru oina UN
delineated tawwa line amani masi maru oina Lebanon amadi Israel gi marakta withdraw tawnabagi damakta piba mark aduni haidi Israel army na atamna thawong adu satharaki badu UN gi mekedi gi Akanba mawongda yaning da bolkhre UNIFIL gi oina hauzi lanmi lising mapan ga sahumlom haidi English singa maga samapan ga humdra ga nipan gi matam dagi hauraga kha thangba Lebanon makoi singa si tarakhi bane loidana makoi na Israel amadi Lebanon gi marakta khaidok liba blue line gi demarcation adu monitor tawtuna leiri bane haidi lakli bane haidi UN gi Security Council gi resolution 1701 asina English singa ni ga taruk ki matamda Israel amadi Hezbollah gi marakta thokiba lana du loisinan ki kha thangba Lebanon gi saru adu da Lebanon gi army amadi UN gi santi nga ko ladmi khaktama deploy tawgadabani haina UN Security Council gi resolution 1701 atu da yanaba purakibani haidi haukiba thada UNIFIL gi spokesman amana phongdokiba wapam amada October tha khakta da Israel army na niyam thugairakhibadagi thokiba incident asi 30 hena laki masida UN gi santi nga ko lanmi kya aso apanangkhre makhoi gi lanthung kya so amata thokre haidin su paus na makata na phongdorakli losilak poina tan takna atop pang khotang me am thamjagi Poland gi PM na France UK NATO gi lusing businga unaduna Ukraine gi matang da wa khanaragan henasu report tawnari Poland gi Prime Minister Donald Tusk France gi President Britain gi Prime Minister NATO gi leader Nordic amadi Baltic state gi lusing businga unaduna Ukraine na thokli balana sigi matang wa khanaragan hena phongdokre hena report tawri US की president election asida Donald Trump na mai pakraba matung tarakpada Ukraine na mateng pangbi wafam si European Union da maru ebo hang ama mayang nare Donald Trump na di US da Ukraine support tawduna Russia ki magta lanthingari basi Akanba mawongda criticize tawri bane US की president election pangthok tringai gi mamang nasu Ukraine gi lana si loisin hangani haibigi thajaba wafam biki Anawa political goeba landscape asi aikoi punamaki oina yamna serious oiba challenge ama oidi haibisida karisu signani oidre hanasu paus na makata na phongdokli aduga hauji ko ina di myam paus su matang se sinjarage masum myam puna no update ngami na channel sigi makedigi makata na thamjari